ngasi phongkhiba tungan manipuri siphongsing amasung thokhiba thodok wathoksingdagi maruoibi I pausing myam thamjagi ahanbada Turkey da nauna hakhiba yuarna hanadagi phibam sokna leiraba building sing ningkhaikhre Turkey gi nongpok thangba sarukta ngasi amu hana magnitude 5.6 ki sang yuar hakhibana maramoiduna hanagi akanba yuarna sowanduna leiraba building kias ngasi anauba yuar sina maramoiduna mapung fana ningkhaiba ki thawdok sing thokre haina government ki disaster agency na phungdorakre ngasi hakiba yuar adugi epicenter na Turkey gi Malatya province ki Rilis Yurat district to oikibane mafam asimak tha asigi tarukta 7.8 yauna hakiba yuar adugi phibam adumaktani thawdo adura Turkey khaktadagi oiba miyoi lising nifu gi mathakta sikhibane aduga yomlo nariba Syria gi na miyoi lising kya sikhibane leba asigi AF disaster agency na Twitter thagalakpa worol amada hai ngasi magnitude 5.6 yauna hakiba yuar aduna hanadagi phibam sokna leiraba building kya mapung fana nikhai anduna mang takanbagi thawdok sing thonkhre adumakta leba asigi rescue team sing sangsinduna reason adura aso apana adudi mishimina thokpra haina sangsin ki hari mafam adugi local mayor oiriba Mohammed Sinar na phungdorakpada mak masamak yauna timadubu luisingduna yuar hakib mafam adura sangsinduna ate akai marak miyoi sing leibra haibadu yengsinba sangki haina phungdorakre laibak phabadagi thawdok thokphamda mi simina gi thawdok pamdaba thawdok sing thokidre hainasu Sinar gi leba asigi habar truck television da phungdorakre AFAD na tawba record amagi matungina February 3 ka thokiba yuar adugi matungda mafam adugi miyoi lising tara henbada after shoki awaba kya mayonari local media report amana pirakpa pawda mafam adura leiba sarakna building la amaga lising humdra go humdoirom makhatana ningkhairakpa yabegi sauna othokpa lehanas phungdorakli Turkey gi media amada yumsing adu sabada matik saba afaba posaksing sejinakidaba madi sabsaba construction code yaudana buildings sing adu sakhibadagi asigumba sathiba pamdaba thawdok sing adu thokpani hainasu maral sirakli tanja sida leba sigi president Tayyip Erdogan anauba building saye sigi manungda la aniga lising humdra sagalagani hainasu lauthorakre hainasu pausna makhatana su phungdorakli makasa tarak point na to papaom na nongpok thangba Bagaw region da juntalan mising sial kya kapsalakpadagi misa manga hat kres waidi salibase olosigi manungda Myanmar gi nongpok thangba Bagaw region gi Evgin township Myanmar lan mising na heavy artillery sejinaduna misal kya kapsalakpadagi mafam adura leiba misa manga hat kre haina local source amana pirakpa pawda phungdorakli leptana satharakpa artillery attack adura hokipa February ge kunhumdoida selna panbadagi naha oiribi nupi ama yauna ani khutakta sikhi shikraba miyes ani adudi thozarnawe sei kuntraga mari dawtu sei khundrani thawdo adura atopa miye ani amasu sathina sokpadagi Bago General Hospital pukhatuna lekatna khiana su source amada phungdorakli hauju phawa misam ngakta leiba khungang adura Myanmar lan misingna target tawduna sel kya kapsinduna mihat mipun satharakliba karigino haiba sapsana khangmangamdri adomainama report amagi matungina khungang asiga naknana leiba Pajun mayungna juntagi lan mising station hangduna leiringaida resistance force na makoide attack sathakibagi sapsaba khut hanbo ena khungang asida attack satharakpu eramgani haina panari Pajun mayung hairiba khungang asi sarana miyoi lising ani gi songarom leiba khungang ni mafam asi tha sigi angan saruktagi hauna Myanmar gi lan mising occupy tawdun lerakibani matamadura khungang asi gi miyoi punamak makoi gi mayim thadokuna lanmi singaduna makoi gi mathakta ot nairakadaba adugi khalaga umangda senduna January thadagi lot paukraban hedi ngasidagi numit nini gi mamangna su neyau bengi yawar khungang Myanmar lanmi sing academy attack sathaduna misam hum hat hi balekre miyoi singadudi zau o phawe amadi minko nini makoi ahumak sahi kunnagi nifu phawgi manungda leba miyoi ngaktani atopa pawgi likun amada hai junta gi lanmisna panjun mayungda makoigi station hangduna mafam aduda sathok jasin tawba matamda yamna toina resistance force na makoida attack sathabagi thawdok kya thokpa lerakre makoigi attack aduda Myanmar lanmi kya punsi mangankre sarona Myanmar lanmi kun hena sniper amadi bomb sijanaduna hard khiba lekre hadi masigi khut hanbo oina Myanmar lanmi singna mafam adura leibi yum singda artillery sijanaduna sial kya kapsinba yum khuding de sangduna lut tawbigi thabak leptana satharkhibani haidi henasu pawsna makhatana su phungdorakli makasa tharak poina to papam school singama di boarding sing yengsinbegi thabak satharagani
Manipur ki boarding salai di oza kiana makoi ki boarding da mahairoi lakna bagi damak ni haiduna exam ki probable question pigani haiduna mahairoi sing da thajaba piruraga exam da hanglakli bu wang sing aduga piriba probable question sing aduga mapung fana sanadi habigi wathok impal manung da leba boarding amada ngarang thokpa loinana boarding adudagi mahairoi kya sen thoktuna mangkhibagi wathok ama thokle haina kangleipak students association na thadorakpa sirol amada phongdorakli Seoul asina makha taraduna wathok asigi matangda case a gi thaumi singna manglupa mahairoi singa dugi khungul libaga loinana ngasi mafam amada mahairoi nifu hena leirambadigi makoi gi parents sing amadi boarding salari ba authority ga apunba mifam ama pangthoklaba matungda boarding thadoktuna satluraba mahairoi sing mahoksagum hanagi boarding mafamda amuk hanjinankre Class 12 thariba mahairoi singna ningthina lairik paduna exam da hanglakpa wang khudingmaki pakhom piba ngamnaba hotnabagi mahutta question phangnaba hotnabada oja singdagi probable question thiduna leirakpa asi khwaidigi leiruk thibani asigumba wakhalon asi thadokpiduna mahairoi singna ningthina lairik paduna exam da hanglakti wang khudingi pakhom piba ngamnaba hotnaminasi boarding salai ba oja sing su mahairoi singda question shatter thiduna question phangnaba honaba probable question khaktamak mahairoi singda pokhanba amadi question compromise tawduna pass percentage khaktagi khanduna boarding amadi school salai gi thawang tawbigano seng sajingamana sengko ama mangthokpagi matawgum oja khrani education sector asi lalon pot ontokpa mahairoi yamna lakna bokhona bada pass percentage wangna bokhona bada mahairoi singda aran pambai sejinaba tambiba exam ya da akhanaba oja kauduna probable question khaktamak nainaba duga amaramda su exam gi question phangba yai habigi wakhalonama mahairoi singda pokhanbagi thawang school amadi boarding salai bi oja singna tawbigano Asigumbu oirakliba phiba masina maram oiduna lamda masida lairiba school sing amadi boarding sing yengsinbagi thaba case ena pekhatpa horagani haide hensu pausna makhatana su phongdorakli makasa tharak poina to papaw mana khetrigaw gi rahamania government high school full fledged ohenbi hoina MLA Nurul Hasan na house to puthokre kumsing English sing ama samapan go humdrag ni thuida minority nupi singidam education pinana balingkat kiba khetrigaw kendragi Rahamania High School lenga ki full fledged government high school ohenbina ba kendra sigi MLA Sheikh Nurul Hasan house tamkhre ngazi pham ki be assembly session gi question award MLA na Khetrigaw kendra gi oina education sector sakhona ba lenga na pakhatpa educational infrastructure singi matang wangangkhre mang hai house ki leaders oiriba Manipur gi chief minister amadi education minister na lamdam sigi education sector asi sakhona ba khona badana tana haukiba sei khara sida visible improve kharasu phangli Khetrigaw da leiriba Rahamania High School asikum sing English sing ama samapan go humdraga mathuida minority nupi singidam education pinna balingkhat khiba school amane loinana masigi campus su PM JBK gi sama bed girls hostel sadun leire masida sunatana ava ground haina masum leiduna ground submatik sana lairibi school amani school asi government ki full fledged ohen biravadi yamna nungai gane ki masigi pakhompi redun education minister TS Basanto Kumar hai Manipur added school asi yamna lai masigi policy CM na yamna kanu honari sub committee ama su CM dana thamle loidana Manipur gi oina added school sing asi karamana fazana thabak tawri amadi darkar tai habasi sub committee sina examine tawraga athubada policy puthona bohonari hainasu house thamkhi hauji koina di myam paw su matang se lusinjarage amasu myam puna anauba update ngaminasi